Asi wa mani chong rabani si mathak tak. Ani mai hao bro. Hao à. Hao ấy. Hai mèo cái máy tàu này đi ghê mèo ngasi đi cái đầu ní hai từ gần hà nó có khi đây ngà pha cái bữa đôi mà tung là khơi ngà mù pha đi ngasi chế của bạn ngà pha ngà ní hai đấy dukan ni mai ngà pha đôi ngà lắc tập ra đôi miếng mì này là gì ngasi mù ngà pha bao hậu đó đấy tại sao thế có nên tung con bài cái đó mi cái này mà in thôi jam chào in đấy hꯧꯖꯤꯛꯁꯦ ꯄꯨꯡ 8:30 ꯇꯥꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯐꯥꯕ ꯍꯧꯗꯣꯔꯦ ꯇꯥꯏꯁꯤꯟ ꯆꯥꯛ ꯆꯥꯗꯕꯩꯅꯤ ꯐꯥꯗꯣꯏꯁꯦ ꯂꯥꯛ ꯂꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ ꯈꯪꯗꯦꯅꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯅꯤ ꯑꯍꯨꯝꯒꯗꯤ ꯆꯣꯡꯉꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯂꯩ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯥ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯅꯤꯗ ꯑꯆꯧꯕ ꯑꯅꯤ ꯑꯃ ꯂꯥꯛꯄ ꯑꯁꯤ ꯄꯥꯏꯒꯦ ꯑꯁꯤ ꯄꯥꯏꯔꯗꯤ ꯅꯣꯏ ꯑꯁꯤ ꯁꯣꯛꯄ ꯌꯦꯡꯉ ꯏꯖꯥꯎꯇ ꯖꯥꯎꯏꯍꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯤꯅꯦ ꯏꯪꯉꯤꯉꯩꯗ ꯅꯨꯡꯉꯥꯏꯕꯤꯗꯦ ꯉꯥꯁꯤꯡꯁꯦ ꯑꯅꯤꯈꯛ ꯑꯍꯨꯝꯈꯛ ꯀꯣ ꯃꯤꯅ ꯁꯥꯟꯅꯔꯤꯃꯦꯕ ꯃꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑయ్ꯌꯥ ꯀꯥꯅꯤꯃꯥꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤꯗ ꯑꯗꯨꯝ ꯖꯥꯎꯅꯤꯗꯣ ꯌꯥ ꯌꯥꯝ ꯂꯥꯏꯅ ꯆꯠꯈ꯭ꯔꯦ ꯁꯤꯒꯨꯝꯕ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯆꯧꯕꯗ ꯂꯩ ꯃꯆꯥ ꯂꯛꯇꯦ ꯅꯠꯇ꯭ꯔꯥ ꯏꯟꯁꯦ ꯑꯆꯧꯕꯅꯦꯕ ꯑꯗꯩ ꯆꯥꯛ ꯆꯥꯋ ꯌꯥꯗꯦ ꯖꯦꯔꯨꯡꯒ ꯃꯔꯤꯡꯒꯥꯒ ꯇꯣꯜꯂꯦ ꯆꯥꯋ ꯌꯥꯗꯦ ꯑꯁꯤ ꯄꯨꯊꯤꯁꯤꯡꯁꯦ ꯃꯊꯟꯇ ꯈꯔꯅꯤ ꯃꯥꯡꯗꯅꯦ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯃꯤꯁꯦ ꯄꯤꯛ ꯁꯧꯅꯅꯦ ꯁꯧꯔꯤꯕ ꯄꯨꯊꯤ ꯈꯛꯇ ꯁꯤꯡꯁꯦ ꯅꯍꯥꯟꯒ ꯂꯪꯒꯥꯏꯗꯣ ꯄꯨꯁꯜꯂꯕ ꯉꯥ ꯈꯖꯤꯛꯀꯤꯗ ꯐꯔꯛꯇ ꯏꯀꯣꯟ ꯊꯥꯔꯛꯑꯕ ꯂꯪꯒꯥꯏꯗ ꯀꯩꯗꯧꯕ ꯍꯥꯟꯅ ꯏꯁꯤ ꯒꯨꯂꯥ ꯇꯧꯕꯤꯗꯣ ꯄꯨꯊꯤꯁꯤꯁꯨꯅꯦ ꯄꯨꯊꯤꯁꯦ ꯃꯆꯥ ꯄꯨꯊꯤ ꯅꯠꯇꯦ ꯄꯨꯊꯤꯁꯦ ꯃꯄꯤ ꯈꯛꯇ ꯃꯥꯏꯊꯩ ꯈꯥꯡꯖꯥꯡꯅꯗꯤ ꯆꯥꯎꯈ꯭ꯔꯦꯕꯣ ꯉꯥꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯗꯔꯤꯁꯦ ꯀꯨꯏꯗ꯭ꯔꯤ ꯅꯥꯎꯇꯤꯁꯤꯒꯩ ꯑꯗꯨꯝ ꯀꯥꯞꯄꯒꯦ ꯆꯠꯂꯔꯣꯏ ꯕꯥ ꯆꯣꯡꯈ꯭ꯔꯦ ꯑꯍꯨꯝ ꯃꯔꯤ ꯆꯣꯡꯈ꯭ꯔꯦ ꯑయ్ꯌꯥ 9 ꯆꯣꯡꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯁꯤ ꯀꯨꯅꯥꯁꯤꯒ ꯌꯥꯝꯅꯅꯦ ꯁꯤ ꯀꯨꯅꯥꯁꯤꯒꯇ ꯉꯥꯁꯦ ꯈꯪꯕ ꯂꯪꯃꯧꯅꯤ ꯁꯤ ꯀꯨꯅꯥꯁꯤꯒꯇ ꯆꯣꯡꯕ ꯑꯗꯨꯅ ꯁꯣꯝ ꯀꯨꯅꯥꯁꯦ ꯆꯠꯂꯤꯃꯤꯅꯦ ꯑꯩꯌꯥ ꯃꯅꯥꯛꯇ ꯆꯠꯍꯧꯗ꯭ꯔꯦ ꯅꯛꯁꯟꯅ ꯎꯍꯧꯗ꯭ꯔꯦ ꯇꯨꯡꯅ ꯂꯩꯔꯤꯖꯥꯠꯅꯤ ꯃꯣꯏꯗꯤ ꯁꯤꯁꯤꯒ
Kalu pore. Handa kisi pull up jaure ne. Wala siro. Jani ko. Pulang jauh deh. Kan mai nga phawa hei bai na kai mu mo lo di ani rak ta dum natra aseng wa ko kana nan pha bai do to do Cái này lấy nào mà tâm sinh cái cũng đã làm gì. Mỗi đi cái mà sang chuột thế. ta sen ma thun chot kre ai ya kalu jong nge Ra đây. Ra đây. Sao bị nó? Nó bắn ra lagi. asi wa ma ni chong ra ba ni se ma thak ta gi Yes, rồi dậy bộ. ani rak ta ni ko Đi kêu. Tao biết rồi, cái người ta nạp chi Ta xí kì. thế mà lần ta sen maning chot kina mi mo kai re cái mà đi ning ni Này chết lagi. Ngồi đi. mà ini handa ki khulak si mai ta re kalau senang lâu rồi vậy nó mất la pi dana du gi siga dun ka pi sin ong ya pe jam lai ngo mu ta vậy mà tiếng hoàng hành nhỉ ấy rồi đi gần rồi đó in ji zao wei na mi hum sang ni mi ko Yes, আমরা বান্দার লাগি আজকে। বইছে। Yes. sao một số toa xin nhỉ ওই শুধু স্যার। কবে বনো? যারা ta se ado thada ta se atai la mi na pixel le na ta pik na u re lăng ra một cái tham gia bắt đầu nó tham gia rồi nè na o ni da tham gia bắt đầu tham gia ai video na mi on de ma na thang ma ja bu thlo le ma ai phao ju phao ni ngi không da lore nga pha ba se nga si lore nga si lore ma ma ngi pha bu ju ja ba nga mo dre ut ai cha ro lo wai ut ba nga mo dre yu ma ngoi na nga lo cha ho dre nga si se horen oi ulage nung ni nuai te on ki bắt cặp kia là muốn moi kapong ma ni on ki bo thana jeri me ko ma cha ma pa moi koi bu ga thuk jeri me chao bu su loi level che ma na re thừa xíu này Ai chuông nó. Cái đi đâu nó chuông. khai đi phải gì ngó chao quá chậm này Ai này kho. mà khó gì cái khó nó xem mà xem lục phổ biểu cái gì nó là lục phổ biểu Cái hay. आता पिढी काही म्हणे ra đây ra cha आगी तो cha ông Dạ. 보다는 시행되라 두고 이게 눈빛이 아주 하고 있어서 가서 뭐 땅에 그 땅에 tham gia một program rồi你们能穿到泡沫子了？ 밥만 가지. 밥 먹으네. 밥 먹이 따라 와서. 예. 이가. ngoài tiếng không chuông à Cái người cha nó ba đi.เอาเลยสิถงไปก็ปลาหางกาวก็เสียมเลยหางกาวก็เสียมเลยมากับไซนะหางกาวก็ทงไว้ข้าเจ้าเนาะเสียมสินะเพื่อเลยข้าเจ้าเสียมันนะเพื่อแบบงูบดเนี่ยลูกเกลง่าใช่แต่ปีก็ไก่เหี้ยแบบไม่ยุ่งสิครับเจ้าสินะเพื่อ
ꯃꯌꯥꯝ ꯀꯥꯅꯤꯃꯥꯏꯅ ꯐꯥꯕ ꯉꯥꯗꯣ ꯍꯧꯖꯤꯛ ꯉꯧꯔꯦ ꯉꯥ ꯃꯇꯨꯝꯁꯦ ꯉꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯃꯩ ꯉꯧꯔꯤ ꯑꯗꯩ ꯈꯔ ꯂꯩꯔꯤ ꯑꯁꯤ ꯉꯧꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯁꯦ ꯁꯤꯒ ꯊꯣꯡꯗꯣꯏꯕ ꯑꯗꯨꯅꯤ ꯍꯣꯔꯦꯟ ꯊꯣꯡ ꯂꯣꯏꯔꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯍꯣꯏꯗ ꯏꯅꯥꯎꯍꯣꯏꯗ ꯄꯤꯕꯒꯤ ꯑꯩꯈꯣꯏ ꯃꯥꯏ ꯔꯥꯡꯗꯒ ꯆꯣꯝꯊꯔꯝꯃꯦ ꯑꯍꯨꯝꯒ ꯑꯁꯤꯅ ꯏꯅꯥꯎꯍꯣꯏꯗ ꯄꯤꯕꯒꯤꯅꯤ ꯉꯥ ꯉꯧꯕꯗꯤ ꯂꯣꯏꯁꯜꯂꯦ ꯏꯟꯖꯥꯡꯗꯤ ꯊꯣꯡꯈꯤꯔꯣꯏꯗ ꯏꯟꯖꯥꯡꯗꯤ ꯈꯔ ꯋꯥꯠꯂꯤ ꯑꯩꯗꯤ ꯑꯣꯏꯅ ꯑꯣꯜꯂꯤꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯖꯦꯟ ꯑꯣꯠꯄ ꯍꯩꯇꯦ ꯉꯥ ꯉꯧꯕꯒꯤ ꯑꯩꯅ ꯂꯦꯞꯄꯩꯁꯦ ꯃꯇꯝ ꯍꯥꯏꯐꯦꯠ ꯀꯨꯏꯔꯝꯃꯅꯤ ꯀꯂꯥꯛ ꯑꯣꯏꯅ ꯆꯣꯛꯈꯠꯂꯛꯏ ꯂꯣꯏꯗꯤ ꯂꯣꯏꯔꯦꯗ ꯁꯤꯅ ꯉꯧꯕ ꯃꯌꯥꯝ ꯆꯥꯛꯁꯨ ꯀꯥꯃꯛꯇꯣꯔꯦ ꯏꯟꯖꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯥꯏ ꯑꯌꯨꯛꯇ ꯀꯥꯅꯤꯃꯥꯏꯗꯧꯅ ꯐꯥꯈꯤꯕ ꯉꯥꯗꯣ ꯍꯪꯒꯥꯝꯒꯗꯧꯅ ꯊꯣꯡꯕ ꯂꯣꯏꯔꯦ ꯕꯥꯏ ꯕꯥꯏꯒꯤ ꯕꯟꯗ꯭ꯔꯥ ꯑꯣꯏꯅ ꯆꯥꯔꯅꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯏꯃꯨꯡꯗ ꯆꯥꯔꯅꯤ ꯑꯗꯣ ꯑꯩꯅ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯕ ꯂꯣꯏꯔꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯣꯏ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯒꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯐꯖꯅ ꯎꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯈꯨꯗꯛꯇ ꯂꯂꯥ ꯆꯠꯅꯅꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯦꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯥ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯊꯣꯡꯗꯣꯏꯒꯦ ꯀꯦꯃꯦꯔꯥꯁꯦꯗꯤ ꯁꯤ ꯀꯥꯅꯤꯃꯥꯏ ꯍꯥꯎꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯍꯜꯂꯝꯃꯦ ꯉꯔꯥꯡꯅ ꯈꯔ ꯆꯝꯃꯦ ꯆꯥꯛ ꯏꯟꯖꯥꯡ ꯑꯣꯗ꯭ꯔꯣ ꯉꯁꯥꯏ ꯐꯥꯕ ꯉꯥꯗꯣ ꯍꯧꯖꯤꯛ ꯊꯣꯡꯉꯦ ꯃꯣꯔꯣꯛꯇꯨꯗꯤ ꯈꯔ ꯁꯥꯕ ꯋꯥꯠꯄꯅꯤ ꯃꯣꯔꯣꯛ ꯑꯉꯧꯕꯗꯣ ꯇꯧꯈ꯭ꯔꯕꯅꯦ ꯑꯣ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯍꯪꯒꯥꯝ ꯀꯩꯅꯣ ꯍꯥꯎꯅꯤ ꯑꯗꯨꯅꯤ ꯍꯦꯟꯅ